मियोइबगी पुवारीदा हौजिक ओइरबा थाक्सिदा नगना समनबगी चांगसी हाना अमुक्ता फाव यौखिद्रे मालेम पृथ्वीसी एखोइ फुरित खाउदा हापगा चप मानरे मियोइबना खंगजब लौसिंग ग्यान अयाम्बा यावरबा खुदलाई एखोइगी खुबाम नुंगदा लेरे अरापा महादेश अमदा लेखिबा कना अमदा हाइनिंगबा वा मिटकुप अमदा यौहनबा ngamle मपान थोंग खक्तदा येंगबददि एखोइसी यामना नगना समनना लेरे हाइना फहनबिरे अदुबु मसिगी तायोनबदा ngасigi generation maru ena smartphone amadi social media sijinaduna chawrakpa Gen Z sina puari da khwaidagi lonely oiba naitom taba generation oire haire lonely oiba anxiety amadi depression leiduna ka hena wakhal pangwa wasinba pukningi potlum puduna hingbagi chang henkatle haibase study kaya amadagi ekhoina khangba ngamle psychologist amadi thiziloi singna masigi loneliness ase mi khara khakna lanai faujaba ihul natre masi paktak ichawgum sandorakliba laichat ama oiduna mi million kaya bu lon na haliba public health epidemic ama oirakle haire school college amadi office ta pukning wakhal gi anaba henkalakle therapy app ta tang basu toy khalakle Japan dadi minister of loneliness ki fam faw habduna makhoi nagrik sing naitom taba hanthanaba faw hotnarakle Momo nokpa selfies, funny videos, memes kaya share tongnarba generation ni. Midkup amada I pau fauna bangamlabani, mi khuding ma connected oire haibasu yare. Adubu matang sida ekhoina hangba tangai faraktre, human connection hari sibu karino, yam munna khangba mathau tarakle. Ekhoina lonely oiba henkalakle, mi gi marakta connection mangsalakle haibasida, chamam na bandatraga yaningdaba pokpasu yaubiram bayai. Online data lainaraba generation ni adubu connection pukningi nakna samnaba haibasiga communication I pau faunabasiga khetnai haujikan khudak ta saka unaduna pau faunaba yarabasu asuk lonely oinariba karigino khangge hairabade aikhoi mioi basi mahausana kamdongna evolve tohalakibino khangba change chahi million ani muksida aikhoi ipa ipu sing hingba ngamnaba amaga luthaba makhalki real time connection thamnaba mathau taramme punna sa tanminnaba maihau famda chamin thakminaduna wari watai tongnaba pikliba angang sing yokminaduna khudong thiba kaya mayok minaduna lakhibane aikhoi gi brain si mi gi maithong body language amadi khonjel gi anem awangna kari phongdokle yam chumna faba ngamnaba mong da evolve tawrakhi Migi mityeng migi mood paba ngamnaba aikhoi gi brain manungda program tawduna aikhoi pumna makpong lakhibane kanano amagi khangbiba mityengna waraklaba kanda themjinbiba sungamhalle masi miyoiba khudingmakki pukning wakhal fana lehenbada changba mathau taba machi ngaktane adubu haukhiba chahi kunmuk khaksida mi masel marakta leinaba marise maiga unarambadagi screen gi khuthangda ayamba onthoknarakle Chahi kun haibasi evolution gi mityeng dade mitna kuppa muktangumbani haibayai minok amagi mahut emoji na sintorakle nakna wari watai taunaba amana amagi wa tanabagi mahut blue tick natragana type tawri takpa dot singsina sintokre hoi chumi masigi mayek singse wahan thok amata yaude haibamakti nachade tayangi evolution ga chana chuna raba oi haijabani aikhoi gi hakchang aikhoi gi biology na technology bu tan khalakpa ngamdre haibani social media haibasidade mingonda uhaningba malhaningba khanghaningba du khakta semdok tana thagatnabani migi update migi story photo da uribadugi marumda aikhoina khangu urudaba kaya lairibani message haibasidi semdok chumthok tana thanaribani tasengna unaraga wari sanaba nokning mamong da soidorakpadagi punna nokminnaba wahai ama faungang thokpa tawdana mityeng data pau faunaba asina chingba singse WhatsApp DM da kamdongna di oithokani magun leiraba nakna mari gi mahut sinba oithokte masina chahi lising kaya changni ituna semlakhiba aikhoi gi social instinct sibu chari tathanbire adunani online da comment lising kaya pinarabasu like kaya fanglabasu awatpa ahoba ama dom fauribase Social media tholak tringai date marup mapang singa mari tatnadana leiba habasi effort changnarammi madugi effort tuna amuk hena sumagun lehelamme che kolom paiduna iba chithi se matam changi wakhal thadaba changi aikhoina piklingai date mapan lamda leikhiba mari matana yumda phone tawrakpaga se matam thanaraga trunk call haidana tawnaramme cell su changba helamme minute khara khaktagi hena sangna wari sanaramde
aduna magun leibasu hellammi. Comment section natraga WhatsApp DM ge mahut cha coffee amamam thakminnaduna wari watai taunarammi. Marup mapang singi mapok numit thawoina ningsingnarammi. Haujikti app na ningsingbiraknabasina thokre. Si haire haidana technology si fattabani haibadi nachade. Khudakta text natragana voice note thanaba video call taunaba yaribasi faraba khutlai ngaktani. Lapkhraba mafam singa samnahalle athu akaida asuki matik khudong chahalle. Thawai kanbiba ngamme punsida chatluba fangaroidaba mafam sing uhalle. Experience kaya screen dagi mahaw lawbasu oithokhalle. Ngasidi marup mapang mari mata singi Instagram story natragana WhatsApp status ururaga nakna riboy fawhalle. Love reaction like taunaraga laughing emoji khara thanabasi normal oirakle. Message thage haina type tawba hauraga natraga tharuraba matung pakhidringai amuk muthatpasu yawbiramlani. Call tauninglabasu wari sananinglabasu meme ama share tawsilaga oina tokthoknare. Wahi mayamnadi pungkoi koisile adubu pukningi aram khawrangbasidi sukok kokpa ngamhanbidaba wahanthok yawdraba ahamba wahi ngaktagumba oire. Punna nokminabagi manungai message comment natraga emoji amana sindokpa ngamba natte. Tuminna faminaduna amana amabu wa machet ama faw ngangnadragasu understanding pinaba sigumbasing asi WhatsApp ta thanaba yaba natte. Saka saka unaduna mafam amatada laiminaba kanda screen dagi pick up tawba yadaba khonjel gi anem awang body language wahi singi marumda lairiba pukningda fawriba ithil sing khangba ngamhalle. Sigumba apikpa atapa mitkup sing asina nungsinaba naksinaba hengat halle safe oiba fawhalle miyoiba haibado oihalle. Internet social media yaudana hujiki matamsida hingba wargadabanina aikhoi khan ama ngakna chatnaba oina hotnarasi. Technology si naknanaba sijinnaribra natraga naknaba malhanduna asum lapthokna halibra haiba khangjaba jangi. Marup mapangi photo natragana status ta like khak torubagi mahut miss torabadudi call tawduna waring hak sana thokpasu yai. Emoji ama khaki mahut message ama iduna thaba yai. Message khak sum thanabagi mahut nong fadok su koithokna duna faminarga awanungai share tawminaba yai. Technology habisidi hanadagi henna fagalakani henna yankhalakani. Adubu miyoiba ama oibagi khwaidagi maru oiba saruksing minungshi thaujal nungsinaba saugatnaba amadi asengba pukningi wari watai de tasengna unaba kan khaktada mapung faba haibado oigani. Masigi videosi karigumba aigi imanabi singna yengba yawramlagade khwai maru nang hana semdoksi soidana hairaklani. Aduna aihaksu handakti unasi hainaraga sukun unadaba nungshiraba marup amaga soidana unarurani.